Hojik tongan ba Manipur da phongba pause singdagi lokthokchaba maru oiba paw kharadang mayamda share tawjari. Layong khangdaba laina amana Thoubal DC complex da laiba BSF ki personnel ahum laikatnaba ngamdana leikhidabada mipainaba poknare. Yamna ngakpa thodok ama oina ngarangdagi ngasi phawgi manungda Thoubal district ki DC office complex da laiba humfuga humdoi suba BSF battalion gi B company post da mathok tawba personnel ahum chapmanaba layongda narakpatagi tongan ba hospital singda laikatnaraba matungda laikatnaba ngamdana leikhidre hairi. BSF personnel ahum asi leikidraba matungda post aduda leminaba atopa BSF personnel singsu hojik mipainaba poknare hairi. Thodok sing asigi matangda pause asina phangba pawgi matung inadi ngarang ayuk pung 9:13 lom taba matamda battalion adugi B company post head constable oriba Jammu and Kashmir gi Sindri Pratandagi Ravinder Singha sahi nifuga apokpa SI Lal Singha masagi phamungda wakal mangduna lerambadagi khudakta Thoubal district hospital da laikatnaki doctor gi pautang matung inna mahag rims hospital da amuk refer tawduna laikatnaki adubu ayuki pung 9:45 taba matamda laikatnaba ngamdana laikibani hairi. Laikhidraba Ravinder Singha gi personal register number 9912151623 hairi. Mahak kontraga taruk suba BSF battalion ki A company dagi B company da attest tawduna laibani hairi. Mahak EO ba amadi thabak nabagi layongna maram oiraga leikhidabani haina mari leinaba laying chathariba doctor singna phungdoraki hairi. Thodok aduga mari leinana battalion adugi sub inspector Manish Kumar Singhana Thoubal district police station da report ama tarukpadagi UD case number Thoubal PS under section 194 BNSS Act 2025 gi makhada case ama lokhatki hairi. Hairiba thodok adu thokraba matungda ngarang numidang pung 3:35 taba matamda battalion adumaki B company da leiba Uttar Pradesh ki Nagala Kresri dagi head constable Chandra sahi 93 apokpa SI Principal su santri posta duty tawringai matamda khanghodana lektharakpadagi manak nakpada leiba personnel singna thengnarakpadagi khudakta Thoubal district hospital da pukhattuna laikatnaraba matungda rims da mu refer tawraktuna laikatnaki hairi. Adubu head constable Chandra asi nasi ayuk pung amarom tarakpa matamda laikatnaba ngamdana leikhidre hairi. Mahaksu doctor na breathing amadi thabak nabana maram oiraga leikhidabani haina khangalakhi. Asiba haksang sing adu rims ki mokta thamkhre hairi. Asumna BSF personnel ani chapmanaba layongna maram oiraduna leikhidaba chairak asida ngarang ahing nongyai matung pung 1:15 tarakpa matamdasu battalion adumaki Upendra Singha Rawat sahi 95 su chapmanaba layongda narakpadagi sija hospital da pukhattuna ngasi ayu pung 2:10 taba matamda laikanaba ngamdana leikhidre hairi. Angakpa thodok amaga lonana oirakliba thawong aduna maram oiraga Thoubal district ki DC office complex da leiba umfuga humdoi suba BSF battalion post aduda leiriba atopa personnel sing akiba ama poknare. Thodok thophamgi manak nakpada leiba miyoi singdagi pause asina phangba pawgi matung inadi Thoubal district ki DC office complex da leiba umfuga humdoi suba BSF battalion gi post oiriba mafam asi laifam tinpham yamna kanba mafamni haina miyamna ngangna badi lay adam oinamak BSF ki personnel singna leikhidabagi thodok adumakti lighting ga mari leinaram gadra haibadi hojik phawgi oina chapsaba khangba ngamdri hairi. Driver singna gari thauduna chalibasi lan changbaga chap manai. Driver singna awaba kaya mayok naribasi Manipur laingak amasung miyamna khangbifam thoki sonamani. Lamdam sigidamakta asoba thodang loduna lagliba Manipur ki driver singna gari thoduna chaliba asi lanphamda lan chatpaga chap manai haina phongdokhre. Driver singna lamdam asigi miyamgi chana thanganaba amadi atei polam kaya pusilakpa matamda mion inai kaya leptana driver singna leptana thengnaduna lagli maduna driver singna thengnariba awaba sing asi Manipur lengak amadi miyamna khangbifam thoki haina thorum asigi chief guest oina saruk yakhiba Posangbam Sonamanina phongdokhre.
Ngasigi pangthokhiba 36 suba Drivers Day gi thorom asi Manipur Drivers Association MDA Highway Truck Owners Organization Senapati District Driver Union Senapati District Truck Driver Association amadi All Manipur Gorkha Truck Driver and Owners Association singa punna khosamnaduna pangthokhibani hairi Posangbam Sonamani na makata na hai Drivers singna Manipur gi lifeline oiriba Imphal Dimapur lambi amadi Imphal Jiribam lambi ani asida gari thauduna pochai pusilakpa matamda miot minai kaya leptana thengnari lambi paring ani asida leiriba masing thingamdraba underground organization sing amasung kholai paiba militant kaya ama nongmai chindonda senkhai thumkhai tauba pidragana gari driver amadi handaman singda fuba saibagi thabak chathabata natana gari sing lokhada inthaduna mai thadokpagi thabak su tauri asigumba miot minai leptana thengnaduna lakliba driver sing asibu Manipur lenga ki maikaidagi khodong chaba kharada oragasu ibinanaba mamangda haijakhiba leikhre loinana driver day numit asi Manipur lengangna general holiday natragana restricted holiday haina lauthokpam thoki ngasigi thorom aduda nunggi oiba warol piraduna Manipur Driver Association MDA gi General Secretary Sanjoy Khetri mayumna phongdorakpada lamdam asigi damak asoba thodang lawduna saruk yariba driver singgidamak Manipur lengangna pension scheme ama sembiu haijakhi ngasigi thorom aduda Manipur Driver Association gi President Saikhom Babudon Social Activist Dr. Dhanavir Laisram amadi hanagi amjugi President Wangkhemsa Samjaina Singba khudingmakna athoiba mithunglen oiduna saruyakhi thorom aduda saruyakhiba singna leikidraba driver singi maphamda minute ama tumina leptuna ikai khumnaba utkhibaga lonana leikidraba driver singi photo singdasu leisu kattuna ikai khumnaba utkhibaga lonana Manipur Driver Association na puthokpa lamjeloi haina mingthonba magazine amadi kumja English ani kunga mangagi calendar amasu phongki hairi MDA gi General Secretary Sanjoy Khetri mayumna makhatana phongdokhibada kumja English amaga chamapan marfuga mapandagi hogduna asi fawba Manipur Driver Association na lisang sinna pangthoktuna lakpa Driver Day gi thorom asi pangthokpagi maru oiba maramdi laibak thiba thodok natragana masagi sahina yamsilaktuna leikidraba driver singi maphamda ikai khumnaba utpani thorom asi association amadi driver union na sinbada mapung phaba ngamdriba asi yengduna Manipur lenga ki maikaida matam kuinadagi numit asibu general holiday lauthokpinanaba laklabasu asi fawba thabakta onthokpidana leiri masida natana driver gi lamda thabak tawriba mioi kaya ama laibak thiba thodok kaya da punsi mangba kaya ama yaunari loinana asok apan nangbadagi suba nomba ngamdraba driver singda association gi maikaidagi angamba mateng khara pangliba asina makhoigi awar apa sing menkhatpa ngamdriba asi yenglaga lenga ki maikaidagi su pension scheme ama thambirabati hena yaifaba haibadu oigani haina khalli haiduna mahangna makhata khi Reki Maralda Khaidem Nongdam Khanganba Koirengna Lusingba Yu NLF na Serak Pikre Haukiba January gi tang 10 English ngani kun gamangada Nagampal Phogoi Sangbom Laikaidagi Khaidem Nongdam Khanganba Sahi Kuntra Apokpa KH Mangilal Singha hairiba mioi asina Imphal gi hotel amada room waidana leijabi Rosi asengba mingnati Kaubi nupi amabu ahing chupa physically and mentally ot nairaba matungda rape tawbikhi thodo asigi matangda Koirena singba UNLF ki special task force ta wakalakpadagi thigalaba matungda thodok adugi asengba laglalanjing achunba sing adu khanglaba matungda rapist nongdam khangan babu makhongda nongaina kaptuna sairak pikhibani haina aina thingkraba Manipur gi lalholuk ama oiriba Koirena lusingba UNLF ki central committee gi secretary of publicity gi thau puriba saghena press ta thorakpa cherol asina hairi Thabak happy gani haiduna mioi 19 dagi lupa lakh nifuga humdoi khomgatlamba mioi KCP PWG na phagatkre Imphal East District ki Porongpata leiba Karkinot Cancer Hospital gi Director GS Moirangthem amadi mahaki nupi Rabina Makhoigi Security Officer kam Office in Charge oiba mioi ama thadoklaga mioi 19 bu thabak happy gani haiduna namthak tawduna lupa lakh nifuga humdoi khomgatlamle haina KCP
PWG MC Unification gi PRO Sikhai Nganbana media da thadorok cherol amana hairi cherol asina hai Karkinot Cancer Hospital gi director GS Marangthem amadi mahaki nupi Rabinana makhugi security officer kam office in charge oiriba Yaripok Lai Manaidagi Thongam Nebi Apopa Thongam Ito Lupki Lanmi Singna Phaduna Lupki custody da wahang pahong chathaba matamda thaudok sing adugi asumba sing khangba ngamle hairi Nevi na phongdorokpagi matung ina mahak kumja English singani kungo humdoida Karkinot Cancer Hospital gi director GS Marangthem gi makhada thabak tawduna lakhi loinana mahakna miyoi 19 thabak hapigani haiduna miyoi sing adudagi lupa lakh nifugo humdoi loksinki aduga ngasi phawbada miyoi sing adu thabak so hapte Lakh senfam so handoktre haibagi wakat miyamna leptana lakpadagi achumba khangdok anaba Navy bu luk asina phagatpani hairi Navy na phongdorakhibada miyoi 19 dagi Khomgatkhiba senfam sing adu Karkinot Cancer Hospital gi director GS Marangthem amadi mahaki nupi Rabina da khusinakhi sel khomjinbagi thabak adu makhoi anigi pautaki makha pona tawkhibani haibatu khangba ngamle maram aduna Karkinot Cancer Hospital gi director GS Marangthem amadi mahaki nupi Rabina अथुब मतमदा लुप्त पाउ फाउरकनबा सेक्शन वा थमलकली लोइनना Karkinot Cancer Hospital सु मतम कक्तना अथिंगबा थमले हाइना फोंदोकली मैतैना SD डिमांड तालुबदकी इरांग फोरकपनी हाइना हंजिन हंजिन लाउरिबसी लैंगांगना SD गी डिमांड बु नाथैदुना थंबा याननबा ngangbani MMTU Manipur ki Chief Minister amasung India ki Home Minister yauna haujik thogliba kuki amasung maitai gi muknabagi lan asigi horokphum asi maitai na ST demand talubadagi horokpani haina hanjin hanjin hairibasi laingak asina thawoina ST gi demand asibu labna na theiduna thamba yananaba ngangba wangangni haina maitai tribe union gi organization secretary takhilambam parijat singhana press ta thadorok cherol amana hairi cherol asina hai haujik thogliba lan asi ST demand ga mari leinade haibasi Manipur High Court ki hanagi Chief Justice Oramba Siddhar Mirdula na yamna mayik sengna phongdokre court na piba rule gi ona taina bada artha lana handuna lengak pairiba authorities singna ngangsakpa haibasi leiba law gi wangmada oigani lengak asina musilakliba yelhomi sing maitai phurup asibu kananabagi khongthang di karigumba amata lakhatning di haibasi wangang asina mayik sengna takle haina maitai tribe union na phongdorakli Pausing asi pijakhibaga loinana hausiki oinadi matang asida tongan ba chefong singdagi lokthokchaba maru oiba pau pijaba loijare mathangi update aikhoina thagalakpa matamda adom da yoroknanabagidama follow amadi subscribe tawbiduna notification bell icon so on tawraga thambiyu haiduna Nachom LEIRANG Facebook page amadi YouTube ki maikidagi mayamda haijari